Indo Myanmar border paring the lady Bakulsing Samna Nabalambi Sangan Nabagidam Center and Pakotani Pani proposal Takre and a minister not on a Bere and a Fondo Cray. Life from Topa infrastructure Batik Sana Lake Heavy Wahudayam Sunadium University at King Batam Cray, Nasi Pangtokani Toramba undergraduate course in the counseling so Pangtok Hidre. Manipur lengang na handang lupa koti sani humbudra mari lag ni punipan ga overdraft taki wadu Lok Sabha Mikhala sin narang mani hai bising na balai atu bada white paper putok kada mani hai na CPI Manipur State Council na taksilagli. Ngasiyo impal ziri lambi lengang lokta lambi kodong tiba amada mi mari lekitwe mari amana ruba pibam da laikan nakre. Amasong Yangon gi Minzima TV na kanong po LCA gi lebak sing santo kadoriba Roots and Musical Journey of Northeast Folk Music and Instrument Task gi kuntarukta Jen Manipur Dance Academy da pangthok lagani. Mayam krumjani dom ni pas Impact News ni ke thokso no jipung sa pawi maro pau sing miam da pizari. Minister nonton na birena nga si Susanpur District Singhat Subdivision na konba Beyang da Police Station ama hangtok kre si Minister na Police Station na hang laba matungda station na ki campus manung da u sara kaya masutaki Manipur Police Department at sindra pangtok iba thoram aduda si Minister nonton biren hai Beyang si Manipur yani suba threat center am ohen oina sangkon na ba konara gani ngasi hangtok liba police station asina Beyang faud na Myanmar dagi sanglakpa illegal migrants sing amadi potchai kaya ning chini yang sinbangam na gani Loina na Indo Myanmar border paringda laiba khulsung ase samnahan naba lambi ama semkat naba India laingakta lupa crore sanipani proposal ama thaki balaire se minister na makata na hai Imphal Beyang lambi ase su highway amo ina semkat naba honaragani loina na khul asigi awara passing kari leni bi habi su laingak asigi laingak asina mi sanglagani haiki ngasigi thoramadu da Manipur laingaki minister Karam Syam TS Syam Kumar TS Rajesh Syam Behan Khalian Losi Dikho madi ACSC MLA Ginsau Hau Zau Susaruk Yaki Panbayai Police Station asi kumjale sini taratarukta establish tauki bagal na kumjale sini taratarete urep yung tamduna Manipur Police Housing Corporation na shakibani. Similarly, aigi Susanpur peoples town the lady but the fire to masiki periphery the labor Singhat the lady ba Behang the lady ba the surrounding village the lady ba Sing City unguarded care to winnable itana labor dona Akhoi Manipur gi mi natrabadona India ge citizen natrabadona sang lairambadu madugi nuai tabadu feel tor kanane khoina why not praja mayam singsigi ashoiba awat pa anayek lakpa matanda atoppa lamdagi fatwa miyoi sing chang ko matanda madugi guard kana tawgana ge na munna khal kanai khoina Bahang police station se sabagi wari laur kanda within 9 months 2017 ge December 19 is atra hole adu khoi haubudi That's in 2018 gi December la hobo aduna within 6-7 months da loisan mangame All Manipur Students Union am suna ting matham ki badiki ngasi pangthok ni taramba DM University undergraduate course ngi counseling pangthok khitre banbe yabadi University amagi laifam thopa infrastructure matik sana laiti happy wahauda ngarang tigi am suna DM University tingindra undergraduate course ngi counseling so ting matham ki bani ngasi mahiroi singna counseling yawba lakpada joint students forum DM una sanghan khide Mafam aduda irang thokpa yabagi sungnaba laibitigi Manipur Police ki team laktuna ngak senki nakalamromda University asiki makhada laiba GP Women College amadi LMS Law College tasu counseling pangthokidi joint students forum DMU ki convener yumnam Rajesh na paumi sungna pongdorakpada MSU ki firebasi mahiri khunai gi damata afaba khongthangni karigamba masida mari leinaba laingang na tabi rabadi makhal kaya gi akan makhong sang sang sinaba sem sare haiki AI the create of the man Morga, Mokuna Tampa, Police Tamji have it one Karimba, Mokuna Tauriva certificate to management with target, Mokuna Tamuga, Luraka Pango certificate to Kana from Hangaba, or Yeni Marmatuna, Singasima MC Makata Pankoiba, Sanchel Yux the Su, Makata and Karimba, the Roman and Kamari Lenabo, Toritina, Marichumba, target, Makata Bokudi, Admo, Tawayaba, Mamma, support of Jovolena, Class Record, Tawunichimba, Makamakata,
Nakala maramda DMU MSc students body na thatorok pa serola madanga se U college asigi campus ta phangki bami phamna athuba matamda AIU recognition pi kadabani abdi MSc second semester ki form fill up ki mamal adu ahan semester da authority amadi mahirui singi marakta yanaki ba mamal adu lawgadabani haina warem law kre loina na hariba demand sing asi phangdriba phawba university asigi thabak thorom kodimba boycott tore haina khanghalakli Manipur lengana handakta lupa crore sani humbudra mari lakni funi pan overdraft ta ki badagi senpham handakta loisan kipa Lok Sabha mikhala si naramgani haibiga singnaba lai athuba matamda Manipur lengana wathok asugi matangda white paper ma puthoktra miyam da khanghan lu haina CPI Manipur State Council State Secretary L Sotin Kumar demand tarokli ngasi BT rota laiba irawat babanda paumisinga unaba mada Sotin Kumar na hai Thasiki kulum doida Thawal Khetri sanglenda CPI Manipur State Council State Council meeting ma phamdana state asigi rajniti oiba tangdu loita daba loinana CPI Manipur State Council ki mapangal kan hanba yauna party asina tawgada thabak thorom kaya gi matangda khanakhi miphamaduna yamna maroiba warip ahum haibadi laingang overdraft ta khibagi white paper puthok hanba lomi singna hojik ising phangdabagi awaba mayong ngariba se atubada ming sangduna panghanba amadi ikang thokpa mafam sing draft affected area haina lauk thokpa loinana Food Security Act makada laingang na piriba MLA singna phawba laingak pariba MLA singna phawba sing phangdre haina launarang liba sugi matana inquiry committee ma thubada semdana thigat hannaba taksin bahaina yanaki El Sotin Kumar na makataraduna State Council meeting adana Manipur da Greater Autonomy Shakti pihanba Manipur special status makatana pihanba CAB sana handaba afasfal auto hanba Manipuri employees singda 7 pay commission pihanba loinana Sinmi singda khwaidi taba kusumal thada lupa lisung taranipan ohenba yauna demand kaya laingak ta thamduna taksinba haina su wareb lokhi haina Sotin Kumar na phongdokhi Election की code of conduct manungda lupa crore chani ga humudra ga manga overdraft tahan khiba maru ina khoina khalli madudi soidana election da BJP gi candidate mai pakna ba senyam sing adu thadaram gani athuba da white paper ama puthokna bagi akan ba demand tawba state sarkar asina war footing da cheliba turen singdagi ekhoi makhan kaya gi pambai sinarakanda lahon hunba yanana ba low panba yanana ba madugi thorang thoksin mayam singa se paikhat pa drought affected area ni Hydra lock thokna bagi opam sima ching singa se masi market ta black tawrakanda lupa kunthra gi mathakta yonthoe haibase ekhoi mayek sen khange maramaduna Food Security Act ki niyom chumna chanhanaba adumba akanba inquiry committee ma semnaba koi demand tawba Indo Burma Sugnu Road Bus Owners Welfare Union Imphal July tang amatigi horga Burma Sugnu Road ta passenger service to leb lagani haina lauk thokre transporters segi ihul khangnaba thabak tawbangamdaba transport commissioner M Lakshmi Kumar na sindokpiu haina demand tawrakli Pauna Bazar da leba Indo Myanmar Sugnu Road Bus Owner Welfare Union gi Imphal gi office of missing unabada union asige secretary TS Radhesh Shyam na hai Burma Sugnu Route Haibadi Imphal Kaksing Imphal Sandel Imphal Sugnu Imphal Sero amadi Imphal Sakpi Karong lambi asi Manipur State Transport ki bus leihangani haina hairam laga Imphal Thawal amadi Kaksing ki transport na approve tawba timetable amagi bakhada ayuk pung mga makhai digi horga nimidang pung mga phawba bus maraphu henbana Megi kuntirete service horokibana lambi asida hidana tuna accident thongningai masak oire masi union ayam kana yaringdi wafang masigi matanda langa kasige lusing bori masi minister amadi transport commissioner amadi director da CAP dona khangan khre adubu ngasi phawba pakum phangdri masigi mathakta wathok asigi matanda transport commissioner na transporter singda wari saningi haidana phajata wahi wata thamlakiba union na yamna haksina lawi haina su secretary asina thamlakli BSR line da July ki tang amadagi koi pungni phuni phan passenger servicing ban doksulagani koi maramdi MST na bus service leitam homda bus yani hulngani hairam laga koi BSR ruta transport department na koi STA ne approve to timetable amagi makhada bus marphu nungtigi ayuk pum manga makhai dagi na nungtigi pum manga phawba menini pan khudingi service tawri mafam sida ikang khangudana megi tang kuntret tagi koi MST service phal thobal kakching da thajalakwa masina maram warga bus je hidana duna accident thokadra haina khoina mi pai pokle masi BSR inana yam kana yaningdi honorable Chief Minister, Transport Commissioner, Transport Director da IBC pikre masin mokoina pakom amata pirakidaba Transport Commissioner M Lakshmi Kumar ji unarure unabaka na mara transporter sing asi wari sananingde haina phajadaba wahiwata sing thamlaki mase khoi government na su transport commissioner si transporter sing gi ihul khangba ma thamyu pami Thangmaiban Lairen Hanjaba Laikai Laiba Laijing Ningthau Government Junior High School gi kani masak khangba mioi kharana department ke concerned authority gi knowledge yaudana Tugairam le Logi Wangwa School Git Ka Tugairam Music Singer Local MLA that has he could pop in Manunda Pau, Pauna Bi Loina education gi
Commissioner na suwato kasi matanda tu bada sengtok piu haina thamen kendra gi MLA khumuksam joy kisuna appeal torli Rising Ningthau Government Junior High School tha sigit mapanda masak khangdaba mi kharak laglaga mari lainaba ZEO additional director amadi school gi head mistress ki knowledge gi wangwada anoba kani sana ba haiduna thorang lamani hairi ngasi MLA joy kisuna Rising Ningthau Government Junior High School gi school authority amadi makoina sagani haina tawriba mafam singda satun yangsin ki Tungda Pawmi Singh MLA Joy Kisana High, Tangmevan Kendra the Lady by School, Amanong, Sangot Kenny High, Mari Lane Education Department, Paikat Tabak, Taramda, local MLA Moina Mapumpana Mating Pangani, Adubu, Tabak Tori Bachikada, Adu Kanano, Kanagi Authority Makada School, Sika, Saga Toribano Haituna, Tigalubada, Sienabami, Pumbati, Bakanga, Makoi. Lot Kre, Wapamasiki Matanda Mari Lane officials in the Pau, Pounder of Matamda, Watu Matanda, knowledge, Lamatalam Kidre, Logi Wam the Tabak Subo, and Labadi, House of Lady Balangaki Lusimbo, a minister, concerned minister, Suyaro Loina, Mahang Suyapang Loy, Watu Matanda, Mahiri, Konagi, Kalaga Education Department, Commissioner, Natuma Matamda, Semo Wapa Mamianda, Tambio Loina, and Tabak Suriba contractor, Singasu, Mahaka Pau, Pona behind MLA, Zoikesuna, Apil Torli. Rising Togi School City the Kani, Sabiram Bamiro Topiro, Masi Apapa, Tamabi School is Haningba, Tamabi, Angangsing, Sangbaning Bamio, got the 8. Masishu Tagachari, Amuku Tagachage, Manas Hani, Natuara Maga Lord Kibor Magadi, Madu, Aquaina Madu, Aingi, Obiming, the Education Department, Lakuka the Habit the Department Labor Commissioner, Director Nahana Kangamani, School Sangama, Kanagi permission to Aramino, Mashi permission of the people to eat, and Kanagi no less to Aramino. Additional Director Sukang Hadiba, Additional Director Simakada. Reporting a matter of construction, she loy labini, the Masu Kangre. Jerio su Kangre had. I do that Kangisikan. Overall, Commissioner di Kangum to Eb. Masu Kangdi Haragadi, Harry missing my motive sicarino. Mana school panda bohonabada, Mangal Libra Habese, Masi Hoi Chinataba. Ngamde. Department of Relief and Disaster Management ki Sentang Makada Relief and Disaster Management Civil Defense Manipur Sindra Namid Mangani Sumna Satakadapa Police Training on Search and Rescue Ngasi Degi Hokre Ngasi Hanma Manipur Rifles Banquet Hall the training program si Hautopi Thoram Pangtoki training program si Manungsanna Nungi Wakalon Piraduna Relief and Disaster Management Civil Defense ki controller Roy by Yukana Hai Kariguba Toto Watok Natra disaster talk Matamda Quadi Yan Hanamai Punagadoriba say police kim Kangbu Sini Maramasina Makoida search and rescue ki Matanga Sinagada Maruiba Kanglon Sing Kangamba Matautai Haike Nasitia Horiba training program sida Nungtigi personal Marpurom training Pigatori in a training program sida first aid firefighting of the mock exercise na Simakayata Wadori Hanba Manipur Rifles Battalion Mapan Suba IRB Mahila Battalion Home Guard Amadi BTF Imphal West ki personal singna training program sida Saruyari Police personnel singa bapoi ke thogal karibo role of vital role of police in disaster management moi kari thogal logo de hai tu adu ki training program ne kan pagois any disaster la ko matamda matokar mane protective measure logo de preventive measure logo de to save life to protect damage to property to maintain continuity of production to keep up moral of the civilian population police personnel have to see their nearest to the public, their eyes, ears, and the backbone of the public. Because Manipur Congress and all the at police na, MRC na, IRB na, BDF na si Lori ba, Hoda na si, ako ki, ato ki matin chawre. Manipur Leba B.Ed College Sing National Council of Teachers Education NCERT na PIBA guidelines ki regulation ki makada lady bra haina atu badi yang silagan haina kanglai park stands association case in thadro pasaro lamada hangalakli plastic bag sajna bi sang hantha handana akoi big phibam kanna ba mari senthok lambi haina bagi laina bagi wakalonda sayolama sumna sathagada se na saba bag puthona bi training ngasidi gi haudo kre aikoi punna hingmina si haiba timda sathagada ri training program si salai holdings private limited ki masalo sangari ba smart society na sindra contract assembly constituency manusanna harau rok mai lekai community hall da pangtok kibani thoram ada saru yakiba smart society ki secretary and dhanabati na ahan bagi oina mio yangkhaida sathari training program asi loibega makhathana lam asida natana nupi singna senthok lambi leibe yaba khongthang kaya leptana paikhat kigani smart ki market ki training asida sangada ba polam sing pi betana tana trainee sing asina potorok polam sing society asina market ta thadana ma khoi ki senthok lambi leina ba thorang so paikhat kani haina mana phongtoke ngasi ki tharamade da hokiba assembly election da contract assembly constituency da mere boy ki ts mohindro so saru yakhe
सारिबा बैग मेकिंग अदो मोई मसाजो हिजौबा अमदि हाइबदा नतन मोइना प्रोडक्ट्स दो मोइना मथंग मथंग तोंगानबा अखोगी पॉलिथिन म्याम से मुथलगा तोंगान तोंगानबा आइटम अखोगी हजिक पेपर बैग मेकिंग हारगा तोंगान तोंगानबा आइटम से हम यामग्रे ओनली अखोइना आलू हवाई ओननबगी पेपर अखोगी बैग तो साबदा नते तोंगान तोंगानबा डिफरेंट काइंड ऑफ अखोगी आइटम सिंगदा लुहोंबगी ओइगेरा अखोगी सेरेमनी ओइगेरा तोंगान तोंगानबा अखोइना सिनरिबा पॉलिथिन गी आइटम सिंग से यारिगेदी सलाइगी अखोइना पाइखलैबा चेयरमैनगी वाखनलोंदा मसी प्लग मुथलगा तोंगानबा पेपरना सिलकपगी वाखनलोन दुनि चावना अखोइना थमिबसे इम्फाल ईस्ट डिस्ट्रिक्ट की मनुंग सलिबा तेलीफती की कालीमाई मंदिर मनाक्ति की मियोई अमा इंटरनेशनल मार्केट लुपा crore ama makhai gi value oiga da WY tablet ka kona na fakat pangam khre Imphal district police na phar ba mi adik maming Z Khalidas Devar Allies Das sei kon mapan apopa lekitraba Munitan Gandhi kawi More police station ki manung san ba More ward number 5 takin hairi ngasi nung tilpung amarom taba da Imphal East district police ki SP office da pangthok pa pawgi mi phama da district asu gi SP Jogesh Chandra Haupizam na hai Imphal East district asida drug yauna makhal खुदिंग मकी मयाई काबनी सागी पोलम सिंह मपुंग फाना थिंगनबा मसुंग मुथतनबा पांदम द पाइखलकबा खोंथांगी मखा तारकबा सरुका मोइना ngasi yok Imphal East district ki CDO unit ki kambu mana minuthong area da frisking amasung sacking sathake frisking amasung sacking chatharinge marakta singenenga oiba mong da Maruti Swift car angang ba masien khipatagi telepathy area ki kalimai mandir marakta faki faraba matungda gari edu sek tawbaga loina wahang pahong sathabada gari adutagi WY tablet chani sanba packet chahumar putraga loina Z Khalidas Devar Elias Das hariba miyo yase ayoki pungtara mathoi minini purom satpa matamda phagat pangam khibani hariba miyo yase tagi mahak na tolakpa car WV 20SZ 1894 mobile phone Oppo A1601 ama masiga loina ba SIM card loina na lupa sama sa pitara yawa wallet amaska recover tawbangam ki farami yadagi matakta makata investigation chathari haina mahana makata na fongdoki माना पोसे मखाताना गुवाहाटी दा अतोपा मियो यमदा सिनना बायदना मथांग पुरग लाकोनी कैंपेन अगेंस्ट ड्रग नो ड्रग्स इन कोई नहानगे कोई कन्न कैंपेन तौरिबनी अदुगी मखाताना चथरक पोइना कोई मसी ड्राइव ता कोइना फंगजरपनी मोरे इम्फाल फावरगा गुवाहाटी अदुग मथांग मथांग मागी रूट अमदा चक्कदो मफम दम चचगिबा पोट अम ओइरमे मसी कोई याम कन्न नहाने थिरेबनी हुजिसु लेप्तना इम्फाल ईस्ट डिस्ट्रिक्ट ता करम मोंदा करमाइन तौरगा ड्रग से मरु थंगना मुथत सिगेना मरुइना कोइना याम कन्न टारगेट तौरिदी होलसेलर हाइदरा यू वाइरसु होलसेलर WY टेबल सु होलसेलर अदुगा SP tablet as wholesaler lay from the command on Mutakagawan. Prajamiamna, Imphal East District Police Natoriba, war against drug Toriba, Punamona, the Mating Pangbu, or the Sozo Pibioina, Mayam the Queen Apple Tozen. More commandom sung nipum the Subasan rifles upon Mugang open and More Kaitel in Pama, Indiana Saba, foreign U bottles so home long Conan a pocket cray, U bottles in a dongarang, Namida More commandos Masung, Nipum the Subasan rifles Kangbo and SPTS becomes it Kimayang Makada Sataki Tibuki Packet Kivini, using a Conan a farm is a new Lamkang Kuntak Kuldagi, case Andrew Lamkang, Sai contraint to Popa Tamsauni, Andrew the Gi, Packet Kiba U bottles in a dulu palace for Mungarongi, sent from Ogini Heidi. Film for Manipur bu thawai usitaba mata leiti haina Manipur ki sangnai rab sai sakpa madi saireng ba Ranbir Thauna na phongdor li ngasi Manipur press club ta paumi singa unaba mada tamna sangai recording da thamliba thingba asigi mata da sengdok ladona Ranbir Thauna na hai tamna sangai record asi video natte isai gi group ni masida amik kamari leinate loina na sandokli ba isai adu amik natraga film for Manipur ki ayaba lokhi leite atamna na miyeng sangliba asigi maram forum gi maikhe di khangal lagna ba phongdokhi Tamna season 1 gani suba episode AJ Maisnam na sakpa salon oira so haibe isai asi sandokraba matungda amik ki general secretary na isai asi hindi isai amadagi copy tobani aduna tamna season na numit humni manungda paw manungda sengdok katabani hairak palekhi masigi matanda board of directors ki mifam angtoktuna akanna tamna season of 1 aswi actor actress yaw video album natte reality show ni masida amik na preview tobing mathok tade haiki Sports amasung art and culture na malayam da masak malayam da Manipur bu masak tali haina lamdam asida laiba mipung khuding mangna saukthok na haibang amlabaso saitena malayam da lamdam asibu masak tali haibasidi haining da bagum tawri haina CAF and PD Minister Karam Siana Fongdorkli
Wafam asi Manipur Society Parishad Imphal gi marfu manga suba pok numit amasung marfu mari suba sahi mifang mari lainana pangthok ba thoram da phongdok khibani Manipur Society Parishad Imphal na Zen Manipur Dance Academy ge kosam dana sinduna academy asigi auditorium da pangthok ba thoram aduda minister na makha na hai kunai amada society gi sel kanglabadi kunai edu mutkragani lamdam asigi kunai da society gi wari kaya ngasi su lepanai dana liduna lakli Makatana so lead on a Saki Gani Haina Minister of Fontoki, Nasaki Thoram, Adiga Sorgamoina, Saiti Masung, Aren Culture Mari Lainaba, Tongan Tongan Mahim, Sing the Sangara Kuntra Marida, Upadi, Parisaki Salimana, Parisaki Sanagi Medal, Lyric the Pipa, Salimana, Masung Lyric the Pipa, Sanagi Medal, Sing Kusinaki. Saitaki Silsi, Kangragati, Akui Kunaisi, Laydoi. Aduna, Saitana, Tungi Mirolda. Wari kayama, how crab wari kayama, little light, housing should lead it, at the tung the soup, little kigani. Aduna, Saita have a say, Yoibu Kunai, sock for the tattoo, Namayadana, Lava. Saita the Wiriba Gambus in the Kambira Gasu, Sarkar, Waiba way, Gamin at the Natira Tamadona Tori, senior with the level TVC. Saitaki said. Morigi Sawang Pai the Sariba walks at a Sitorial Mapana of the Legana fencing of the retaining wall Sanbina Belenga Pung Silakli, Kantang Women, Honlum Society President Robila Martin, a Fondorapada, Helm Society and walks at a Sisana Lupalak and Makai, Piraki Adubu, walks at a Sisubada, Sabada, Lupalak, Mangaram Sankre, and walks at Sario from a Sitorial Mapana, and non Sutamatam the Chentaki, the Hibiki, Kibelere, Maramasina Legana fencing of the retaining wall Sanbina Batu Matam the being Sangbinaba Hirakli. Matang soy break am lose ke break matungda kumjale sini kun mga phawbada tuberculosis TB laina mapung phana muthat nabagi pandam da national strategic plan ama laingang yathok le habi paw madi Manipur masung maling tongan tongan ba I paw swing pudana laksa game pack ni zooming ta don review mayam am kan taram nau sare bulletin sing makha da paw miam da pijari kumjale sini kun mga phawbada tuberculosis TB laina mapung phana muthat nabagi pandam da national strategic plan ama Laingan Yatole Hairi, Minister of State for Health and Family Welfare, Swini Kumar Saubena, Fondoropi Matungina, Laibag Sida Sahi Kodingi, Oina Mioi La Contaret, Dasmik Mari Nona, TB, Laina Nabagi Casting Tangnari, Mamang Saili Sinitani Panda Ponkiba, Global TV Report, Matungina Kumzali Sinit Tratareta, India TV Nabagi Sahi Asi Mioi Lak Amagi Banunda Mioi. Sani Mari Oiki Haina, Minister of Fontoki, Mahana Makata Radon Hai, Malengi Oina TV Nabagi Sanga Simioi Lak. Lakta Pabada, Indiana Kuntramanga Subada, Rank the Lay Haiki. Lana Mamang Saidi Sinitaranipan, the Labagasi Mui, Lak Mangaga Lissing Kumpunitoi, TV Lina Nabi Mapumpan, Lying Mungam Ki Haina, Suni Kumar Sovena, Haiki. Lambigi Libak Tipa, Todokta, Mui Marie Lakidre, Mariam and Arufium, the Lakanari, Harry Todoga saying, as a Yupumanga Mini put from Tamatam the Infalsri Lambi, New Katel Mani Police Station, Manunsan Laiba, Langang, Lokta. Tatagariama, Lokada on top of the Mui Maria to Lake Hidabani, Mariam, Sopan Nankimani, Lake Hidabami Maria to the Moidang Pome, Lake Kaiki talks on Tondon by Elias Muti, Sahi Kuntaruk, Apopasana Soba, Lysam Dorian, Sahi Contrator Popo Elibo, Lysam Daniel Elias, now Sahi Contrapo, Tomba Madi, Moidang Po, one like Kaiki, one Kairakam Santa, Elias, Suppose, Sahi Contramato, Popo Lake Devan Kawi, Libak Timoto to the Soul of Sing Aditi, talks on Navakishur, Sahi Contramaria, Popo Lake Heramon. Moidang po wang laikai toksom shital sahi kuntra maria popa sana saupa moidang po me laikai di laisam boy sahi kuntra popa thoiba madi laisam nauktom ba sahi kun mga popa elibo bini makoi mari rims zanim sama di sis hospital gi ICU daru film da laikan natuna lady hari Impal West District ki Lamsang Police Station manung sana laiba sanjembam kaidem palida nupi maru ba potchak oigani haina singnaba mana Tom Dona Halamle, Lake Hitabi, Nupi Adi, Bongnam Sanahanbi, Elias Bongnam Sanahanbi, Sahi Humputaro, Sanjembam Dagini Hari, Impact News the Pangba Powder, Lake Hitabi, Sanahanbiki, Haksang Adungarang, Dang Pumanga, Purum Taba Matamda, Like I give you a single Lambigi, Nakal the Tadon later, but Tangra Kibani, Lake Hitabigi, Makokta, Utup Kumba, Arumba Potchak, and a Tombagi, Dak Pump Sing Taramki, Mahamada, Manipuri, Forensic Science team, Amalak and Yangsin Ki. Asibaksang Lamsang Police na Lokotona Rimski Mok to term Cray Lona case of Malokotna. Tizin Baho Cray, Missy Sita Senara Bayai Hina Singnaba Kaidem Pali Sanjem Bamdagi, Pongnam Amutoi Kawami Yama, Wahang Pong, Tonaba Police na Fagat Cray.
Fashion designer Robert Nauring Apopi Naurem Rekha ki mihata khud yarongani haina singnari ba laikhidrabi ki mapuroi ba Naurem Dijamani ngasi CGM Imphal West puthokre court puthokpa matamda mihat adu mahakna chathakhiba natti haina phongdokre chathakhiba oil aduda Naurem Dijamani masage anaba leibana maram warga makhata na maki treatment taunaba judge da appeal tawki zelgi SP da judge na Zeninsa special oibana diabetes ki proper treatment taunaba khangan khi loinana mathang tha July 9 da court amu puthorang ba khangan khri hairi Hero Foundation Art and Culture and the Tourism Department kusam narga singadaba Roots, a musical journey of Northeast folk music and instrument thasi kuntarukta pangthok na basam sabalori hairi Zen Manipur Dance Academy na pangthok kadariba tholom masida Manipur ki song araba folk artist Guru Reuben Masangba mayang lambam mangang sana Assam ki Karbi Along digi Baba Funingding Cutter amadi sangairaba folk artist Dr. Prasana Gogoi yauna Northeast ki state Nipan folk artist singing thiraba performance ka miyanda uba phangadori event si Myanmar ki Yangon the based oba Mizima TV da sandoktuna Myanmar amadi Thailand yauna Southeast Asia ki tongan fam sing da uhangadori taramas ki mangoina na paumi sing unaba mada Guru Reuben Masang mana hai music ki lon amadi lam gi boundary leite music kaktana India amadi yumona laiba Myanmar yauna Southeast Asia laibak singa apa mari amasakat pangamgani masih thaja masih wakalon da yumpam warga Northeast ki folk artist singa amatoina punsin bani masih sumathakta Manipur yauna Northeast state sing folk music amani instrument mamal yama pukai ase malem da ut nabagi tanza mas thoram asina pirikani haina Guru Reuben na phongdoki Northeast music and the instrument habis asina idols ohelaga kaman oina khominaraga eina tangkhrugi ise pena editing kal de khongbaganda Assam gi bindu da man improvise to bi aba adu maidi gi pena sa mutorokani akhoi ji muto amtang di showcase utpa amachang nangdi aduni nangdi atani akhoi aidi an blue your black your yellow habi potu lerushu true music de gi language to karta music ki feelings ki heart to heart ki poti connect ebi yagni da asiki state asiki folk musician aphaushu art and culture khoina happy re harga mpum pha ningai koi kan honna jari habsi Paugi befamadu saru yakiba Baba Puningding Cutter amadi Dr. Prasana Gogoina Northeast state singda leriba folk music amadi folk instruments sing ase platform am da han boina Manipur da pusna bo honariba asimak yamna thaganingai oiba khongthang ni tharom masina Northeast state singi miyamna sang khangbidraba fajaraba folk music amadi instruments sing malem sin batungna khangba ngamlagani haina thajaba phongdoki My message is very simple. Let there be peace in the kingdom of heaven. Let there be peace here on earth. Let there be peace with all human beings. Let's be into humanity so that we love each other. Music has a platform. It is a medium for us to get connected. And through music, we can win the hearts of millions. Through music, we can change the world. Searching our roots through musical journey along with folk music and musical instruments. We want to keep these traditions alive for our coming generations also. Our culture is our identity. Our music is our identity. Our musical instruments are our identity. Our folk songs says history, who we are. So this is the best and one of the first initial beginning of roots that we will be doing musical journey. Apaba Santi Oiba ing Tapukunaya Magitabang Apaba Education amadi Apaba Haksel Haivasi Yam Namuru Oyana SCRT ke Special Secretary S. Kolia Larho na Fongdorokli Wafamasi Manipulanga Evaluation and Examination Reforms Unit SCERT na Sindona Questions Design Blueprint and Model Question Haivihiramda Nimit Mangani Oiba Ozasungi Dabakta Pangtokiba Workshop Hongdopuki Tarom the Pongdokibani Tarom the Sib Gas ki Warol Piradana Lorho na Makata na Hai Masigi damak education amadi afaba haksal gi loisang singda tabak toriba singna kathok pagalone na thamoi sengna khwairi hena phaba service adu praja singda piba mathau tai haiki tharamada da joint director head of department DDO SART Jimzi tingu jamna phongdokhibada afaba kunai amagi damak education haibasi man foundation ni haibada haiman mathokloi masida oja singi contribution yam sawi oja singi contribution yaudana kunai amada afaba makalgi education piba ngamloi maramasina Malingoi na honglaliba hong basing asigam
tuna satminaba yaba matamga sunaba maongda mahirusingda mahi tambinaba technique amadi lausung gyan pipigi tangai phadabalai maramasina asigma training program sing ase matam oina pangthokpani haiki ngasigi thoram aduda government amasung private school singi oza nipuma thoiromna saruk yaki. The best. One is the doctor, one is a teacher. Doctor saves life, and you teachers, you mold someone's life. I believe that assessment, as the topic of today, will only happen when you teachers put your heart and soul into it in teaching. Quality education, product na bhai damakta important oiba pot kharchani madudi afaba textbook quality labor oja amadi oja sengna satra singda translate tobiriba adu content area yamna quality labor amachani oja singi yamna maru oiba role si question je kamai tong semaga kamai tong na hangaga angang sigi magi khangjari ba knowledge haijari ba pot se kamai tong na parikha da yangadage hebasu oja singi khutta leji Wainam Assembly Constituency Miyamda Nafsagi Singh Pangaliba Fair Price Shop Singi Tara Mariki Honorarium Ngasi SCSC MLA so Oriba Manipur Pollution Control Board MPCB ke Chairman L Radha Kisorna Yantokre Assembly Constituency Sing Manu Sanba Taubul Khoizman Irengbam Wainam Leimaram Ngaikong Yumnam Kono Amadi Kainauda Hangliba Fair Price Shop Yankhaida Seng Quintal Amata Lupa Humpumangagi Sangda Hokibasai Lesine Tara ki October Thadi ki Lesine Tara ni Pan December Tha Phaw ya pun basan pham lupa lakh tara manga Lesing Yankhai Mari ga sahum kunthani pan gi honorarium yan tokki bani Bauparada leiba guest house pang tokki ba thoram aduda MLA Radha Kisornal laiba ka sidla riba missing gi sada marfu tareta nafsa gi seng phanganaba Prime Minister thamliba manglan asibu mangphawna ba aikoi punna khonaminasi nafsa gi seng gi oina dewat palaite stock ta marang kaina leiri haiki Mana makata radona income dalisim samapan humbudrani thoidegi mathau tawdana laklaba loktak lip irrigation project su mathau ningthina tawhandana miyamda ising awat pala hendana bakkan honari kilometer marfut rataruk sangba canal semdana khul kya da ising pika doriba project asina mathau tawba haubaga lobuk ikang thoklagni haina miyamda mipai pagi awaba koklagni haina thachaba piki Lairaba mi da singsi phangandaba sarkar ki thabuk to bugum da su phangba gumba tasengna lairaba phangbam thok mi da phangamdaba singa do ekhoi Bishanpur district ki almost ekhoi check and balance masi report to loire adona hoji phawada Bishanpur district ta 87% phangadaba se Bishanpur district ki 80% khak ekhoi pibangami 7 phangadaba 80 piraga 7% ma di hoji pho ekhoi pidi su kari no cheng su leiraba orders to thoba central government ki Prime Minister na so akan mamahak instruction da pigo hairaga ikhoina somda masigi beneficiary si kana na phangada bono haise record masigi census data sek ta chumna toromda bedegi ikhoina mase mapung phana pibangamdri tha masumna sathakadaba drupatara free coaching camp haina mingthonba free coaching class am hairo higher secondary school da ngasudi hodokre haina all Kanglipa Students Union aksuna thadrok pasaro lamada khanglagli Tentha Singya the Leba Kotok Pugimatanda Forest official Amadi staff Singda Karigum Hiram Amatada Ki Kang Piki Vadai Haina Kangabok Assembly Constituency MLA Old Surja Kumar Fondorkli Bauparada Leba Masagi quarter the Pangtok Papa missing una the MLA na so he couldn't Isao Awaba Labana Wangsing Tentagi Pradhan Zilla Parishamadi member Yonamiana Wangsing Tentamadi Landing Powder Celebratorial Gitorban no Manini Mamang the Leba Ton Bahoki Tentha Singya the Leba Kotli Haiduna Longnambal Ton Badasu Nanaba JCB art mover ani amadi tipper truck ama forest department khang bok tha fazin dona lairam ki miyam gi yaipana ba oibana laibak ko lubagi fine thira basu thige natraga athing ba lairagana makha tara laibak ko halaroi haina official sing aduda miyam gi mihut silaga haizaki karigumba hiram amata da force na ke balaite ha lana pawtok pi balaibak tv ni haiki loinana khanghaudana isau nanglakpa matamda wangjing tentha gi tore torba ra si thorana ba kadai digi laibak kot pagi polongsa pigadabno haibado laingakna takpi haina mahana fongdokki mayamgi ising chawgi tawbune duna ai khoigi respected DFO oigadra natra forest department gi any concern noi gi official motang da ai request angtang tawjage number dung tang PBU have moi forest ki laiba do official jing duna ki bani khangne kari ni khangne number chu pidre do ai koithi thijaraga forest ki official jing maru ina respected koi DFO adagi koi gi lairiba RO da kari dai number yam try tawjai matam du da adu moi phone ji chin bagi ni khangne kari ni khangne moi ju paikhala khidre aina request tawjining badi koi gi gari sing si phab
ꯇꯥꯕꯗꯨꯗꯤ ꯄꯥꯔꯗꯟ ꯇꯧꯕꯤꯔꯣ ꯃꯣꯏ ꯈꯪꯗꯗꯅ ꯇꯧꯔꯨꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯩꯀꯥꯏꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯊꯕꯛ ꯇꯧꯕ ꯅꯠꯇꯕꯅꯤ ꯄ꯭ꯔꯖꯥꯒꯤ ꯏꯁꯤꯡ ꯆꯥꯎꯔꯛꯄꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯗꯨꯝꯇꯪ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯃꯗꯨꯗ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯐꯣꯔꯁ ꯁꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕꯗꯨꯗꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯔ ꯈꯤꯇꯪ ꯁꯟꯗꯣꯛꯄꯤꯕ ꯂꯣ ꯃꯦꯀꯔ ꯑꯃꯅ ꯐꯣꯔꯁꯁꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯂꯣ ꯊꯨꯒꯥꯏꯅꯕ ꯑꯩ ꯃꯗꯨꯗ ꯀꯔꯤꯝꯇ ꯇꯧꯖꯈꯤꯕ ꯂꯩꯇꯦ Jun Contractor Pangtokotarabi International Day Against Drug Abuse and Illicit Trafficking Mari Lenana Mahiro Singha Bhab Tahanbaki Tharamangasi Sangai Pau the Pangtokre Tharamadu Sangai Pau the Leba Inspire Science Academy the Pangtokibani additionally SP NAF TS Brinda Amadi Officer in Search NAF Virisikas Sermas Saruyaki Tharamadu the Mahiro Sahum Hanbana Saruyaki Sahi asigi class 10 amsung 12 examination da ningthokong ward number 1 ki tara mari 14 phawbadal laiba mark wangna phalangpa mahiroi tara khankatuna salgi bana galoina na certificate khosin nakhre ningthokong kha lamnong bazarda ningthokong kha maitei lekai holy dol cultural organization asidana pangthaki tharam aduda Westernpur constituency MLA K Govindas na mama pa madi oja singna mahiroi singba thawai yauna semna ba haiki Moirang Assembly Constituency ki ex-MLA abadi Manipur Cycling Association ki President oriba Mairem Prithviraj bu Cycling Federation of India ki Vice President oina khalakle ngasi Panchaki Mohali da leiba PCA Stadium da pangtokba Cycling Federation of India ki annual general body meeting da M Prithviraj bu Vice President amadi E Bhumeshwar buna executive member oina khalakibani hairi Hausa Sanam ki Pauda Municipal Tourism Ram Narayan Sastri Memorial State Level Open Chess Tournament ki Municipal League Round Sanabalokre Manipur Chess Association ki Miyamaka the Tourism Ram Narayan Sastri Memorial Trust na Sindra Paso Assembly Constituency Manusana Laiba Juvenile Club Tera Safang ki Sanglenda Pangthok Pahokiba Tournament su ngaso Municipal League Round Sanabalokre Kolonina RK Bhogen O Ningthem A Harimohon K Pori Khomba E Sasi L Darendrajit T Somarendro RK Apollo Sana A Sakritombi T.S. Gobin Z Inau K. Safson H. Somokanta Masung Y. Yuhen Bana Point Ani Ini Fanglaga Mangsil Thaduna Sali T.S. Nabasana Nasib Arbiter Gitaudang Lopagaloina Saliba Sess Tournament Sida Sweets League Round Mapan Sana Bagaloina Rated Player Kuntramatan Rated Player Kunito Veteran Sanaroi Tara Nupamsa Sanaroi Tara Madit the People Sanaroi Ahum Yauna Puna Sanaroi Humbodra Taruna Saruyari Hang Chatriba Sess Tournament again Om Super League Round in Massing Sanaragani Reliance Academy Luang Samamna under 17 Boys in Palace District Inter-School Subrato Mukherjee Football Tournament ki winner waikre ngasi football tournament ki Kuman Lampa Artificial Turf Ground sanaki final match atuda Reliance Academy Luang Samam amasung Unique Model Academy hangang ani na sanaki match asika pipa matamda panjul amat tatsana bangamdana match asi draw tabadagi kicks from penalty marks na match asi aka apo gi laibak lemna bada Reliance Academy Luang Samam na Unique Model Academy hangang bo Panjal Mari home the mighty of Fiki Vakal and Nangasisan Kiba under 14 boys involved East District level inter-school Subrato Mukherjee Football Tournament ke final dana Unique Model Academy hangang na Pre-Progress Academy uyim Popu Panjal ani the mighty of Fibangam K Satikiba Impal East District level inter-school Subrato Mukherjee Football Tournament winner Oikraba Team Singna sa level Subrato Mukherjee Football Tournament sa Yaragani Arabi the Bulletin Alliance Samana Miam the Tamzari. Indo Myanmar border faring the lady Bakul Singh Samna Nabalambi Sangwana with the center the Lupakotisani Pani proposal talk Hana Seminism Nonton Birena Fontocre. Laifam Tokal infrastructure Matic Sana like Happy Wow the Suna DM University watching Matam Cray, Nasi Pantokani Toramba undergraduate course in counseling Supangtohan Cray.
Manipur legang na handa lupa koti sani humbudra mari hen bagi overdraft taki badu Lok Sabha mekal asu narang mani hybrid sing nabalay atu bada white paper putok kada mani haina CPI Manipur State Council na taksilakli. Nasi Impal Ziri lambigi kudong tiba amada lengang lokta gari ama lokha tasin bada mioi mari leki fray mari ama aru film da laikan nakrai. Amasung Yangon gi Mizima TV na po kano po SCA gi lewak sing santo katoriba Roots a musical journey of his folk music and instrument task ki kuntarukta Zen Manipur Dance Academy da pang thok lagani.